ꯍꯧꯖꯤꯛ ꯏꯇꯔꯅꯦꯜꯒꯤ ꯐꯥꯏꯅꯦꯜ ꯇ꯭ꯔꯦꯂꯔ ꯂꯥꯛꯂꯦ꯫ ꯇ꯭ꯔꯦꯂꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯃꯛꯄꯨ ꯇ꯭ꯔꯦꯂꯔ ꯑꯁꯤꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯐꯦꯟ ꯃꯌꯥꯝꯅ ꯏꯟꯐꯤꯅꯤꯇꯤ ꯋꯥꯔꯗꯒꯤ ꯍꯪꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇ꯭ꯔꯦꯂꯔ ꯑꯁꯤꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯌꯥꯝ ꯊꯤꯟꯊꯕ ꯇꯧꯗꯅ ꯏꯇꯔꯅꯦꯜꯁ ꯇ꯭ꯔꯦꯂꯔ ꯔꯤꯚꯤꯌꯨ ꯍꯧꯖꯔꯒꯦ꯫ ꯏꯇꯔꯅꯦꯜꯁ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯪꯂꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯦꯂꯤꯌꯟ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯑꯔꯊꯇ ꯈꯨꯟꯗꯥꯔꯛꯄ ꯃꯇꯝ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯗꯦꯚꯤꯌꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯀꯟꯕꯤꯅꯕ ꯆꯍꯤ 8,000ꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯆꯥꯎꯈꯠꯅꯕ, ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯄꯤꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯟꯈꯤꯗꯦ, ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯇ ꯆꯠꯈꯤꯗꯦ꯫ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯇ꯭ꯔꯦꯂꯔ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯖꯥꯛꯅ ꯊꯦꯅꯣꯁꯀꯤ ꯃꯔꯝꯗ ꯑꯥꯏꯀ꯭ꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯊꯦꯅꯁꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯣꯄꯨꯂꯦꯁꯟ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯍꯜꯂꯕ ꯇꯨꯡꯗ ꯑꯦꯚꯦꯟꯖꯔꯁꯤꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯅꯔꯖꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯍꯟꯈꯤꯕ ꯉꯝꯃꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯚꯤꯌꯟꯁ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯥꯛꯄꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯂꯔ ꯑꯁꯤꯗ ꯍꯥꯏꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯜꯛꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄ ꯑꯗꯨꯗ ꯗꯦꯚꯤꯌꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯂꯦ ꯇꯥꯛꯄꯅꯤ꯫ ꯗꯦꯚꯤꯌꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄꯒꯤ ꯇꯥꯏꯝꯂꯥꯏꯟꯁꯨ ꯇ꯭ꯔꯦꯂꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯜꯛꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯗꯒꯤ ꯊꯣꯛꯈꯤꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯏꯇꯔꯅꯦꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯗꯦꯚꯤꯌꯟꯕꯨ ꯊꯤꯡꯅꯕꯒꯤ ꯃꯇꯝ ꯂꯩꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 9 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯇꯔꯅꯦꯜꯁꯤꯡꯕꯨ ꯁ꯭ꯇꯦꯆꯨ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯁꯦꯂꯦꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯔꯤꯆꯨꯑꯦꯜ ꯇꯧꯗꯨꯅ ꯄꯥꯋꯔ ꯂꯧꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯁꯤꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯏꯇꯔꯅꯦꯜꯁꯤꯡꯅ ꯄꯥꯋꯔ ꯑꯦꯕꯖꯣꯔꯕ ꯇꯧꯕꯁꯨ ꯎꯔꯤ꯫ ꯃꯥꯔꯚꯦꯜ ꯀꯣꯃꯤꯛꯁꯇ ꯌꯥꯎꯕ ꯌꯨꯅꯤꯃꯥꯏꯟ ꯑꯃꯒꯤ ꯀ꯭ꯔꯤꯌꯦꯁꯟ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯌꯨꯅꯤꯃꯥꯏꯟ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯖꯤꯕ ꯑꯃꯅꯤ꯫ ꯌꯨꯅꯤꯃꯥꯏꯟꯕꯨ ꯀ꯭ರಿಯꯦꯠ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯇꯔꯅꯦꯜ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯏꯇꯔꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯏꯇꯔꯅꯦꯜꯒꯤ ꯁ꯭ꯄꯦꯁꯁꯤꯞꯄꯨ ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯕ ꯐꯪꯂꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯁꯤꯗ ꯊꯤꯑꯣꯔꯤ ꯈꯔꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯏꯇꯔꯅꯦꯜꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯗꯦꯚꯤꯌꯟꯁꯇꯒꯤ ꯀꯟꯅꯕ ꯆꯍꯤ 8,000ꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯦꯖꯔ ꯕꯤꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯏꯀ꯭ꯔꯤꯁꯅ ꯗꯦꯚꯤꯌꯟ ꯑꯃꯕꯨ ꯍꯥꯠꯄꯁꯨ ꯎꯠꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯗ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯖꯣꯟ ꯁ꯭ꯅꯣ ꯍꯥꯏꯕꯗꯤ ꯗꯦꯅꯤ ꯋꯤꯠꯃꯦꯟꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ ꯑꯁꯤ ꯏꯟꯐꯤꯅꯤꯇꯤ ꯋꯥꯔ ꯑꯃꯗꯤ ꯑꯦꯟꯗ ꯒꯦꯝꯗꯒꯤ ꯐꯦꯟ ꯃꯌꯥꯝꯅ ꯍꯪꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯏꯁꯟ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯇꯔꯅꯦꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯄꯥꯋꯔ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯊꯦꯅꯣꯁꯅ ꯑꯔꯊꯀꯤ ꯄꯣꯄꯨꯂꯦꯁꯟ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕꯅꯣ? ꯃꯁꯤꯗꯁꯨ ꯅꯠꯇꯅ मालेम असिदा थोकपा अतै तमथीरबा थौदोकसिंग असिदा इटर्नलना करिगिदमक तुमिन्ना लेरिबनो डेनी विटमैनगी वहंग असिगी पाउकुम सर्सीना पिरम्मी मियोइबा जातिगी थबक थौरमसिंगदा इंटरफेयर तौदनबा मखोइगी मथक्ता इंस्ट्रक्शन लई अदुबु डेवियन अमना इंटरफेयर तौरबदी मखोइना मियोइबा जातिगी मतेंग सोइदना पांगनी हाइरी मखाताना कनागी इंस्ट्रक्शन नो हंगबदा अइखोइदा सुमनतगी सेलेसियस असिगी पिक्चर उल्ली मसीना ताकपदी सेलेसियसना इटर्नल सिंगबु मियोइबा जातिगी थबक थौरमदा येत्तनबा थिंखिबनी मदु ओइरबदी वहंग खरा मतांग असिदा बियर मयामना हंगिंगलंबा याय थेनोस असी डेवियन अमनी करिगिदमक्ता थेनोस का मियोइबा जातिगा लांथेंगनबा मतमदा इटर्नल तुमिन्ना लैरिबनो अहानबदा थेनोस असी इटर्नल अमनी अदुबु महाकि हक्चांग मनुंगदा डेवियंस की जिन याउरी अनीसुबदा कन्फर्म मसी मार्वल कॉमिक्स दा याउरी अदुबु मार्वल मूवी सीरीज की मनुंगदा करिगुंबा अमत्तगी कन्फर्मेशन लैते सेलेसियस असी कनानो हाइरगदी अइखोइना महाकपु गार्जियन ऑफ गैलेक्सी दा पावर स्टोन सिजिन्नदुना लैबा उखरे हाइबदी सेलेसियस असी थोइदोक हेंदोंगना अफबा कैरेक्टर अमदी ओइद्री करिगुंबा इटर्नल्स की मखा ताबा सीरीज लाक्लबदी महाकना मेन विलेन ओइरपसु याय मसी MCU नि तंबा ngamba natte MCU amadi Robert Downey Jr. ga lainaba Marvel movie series ki contract loiba maramna Endgame movie manungda Iron Man hatkridun
Anyway, trailer asigi makha tarakpada iCrisna we need to find others hairami haibadi matang asida film asigi major part asi reveal tawri. Trailer asigi matung inna Ajak amadi iCris makhoi anina punduna lemhauriba Eternal singbu pulap punsinnaba honarakpa yai haibadi sahi lising kayadagi makhoi masen amana amabu unakhide haibani. Makha tarakpada Eternal sing asi reunite tawba aikoina uba phangli. Phaethos mahag Eternal amani mahagna karigumba power ama sizinaduna Eternals ki spaceship pu thiba ulami. Phaethos ki power hairagadi mahag asi Eternal gi Tony Stark ni haibe yai mahagna alien technology sizinaduna karigumba pot ama bu create tawba ngammi. Masigi matungda trailer asigi manungda fight kharasu aikoina uba phangli. Aroibada film asigi main villain gi face aikoina uba phangli. Mahag ki maming Crow kawi mahag Deviant amani mahag ki power asi Eternal singa haiphet manai. Comic manungdadi Crow amadi Athena makoi ani secret oina nungsinai. Trailer asida yauba sin asigi matungina makoi ani gi nungsinaba asi film asida su uba phangba yai. Film asida Athena gi oiba aronba kharasu lairi. Masigi matangda atai Eternal singna khangde. Matang asida fan theory gi matungina Crow gi asengba maming asi Alas oiramgani haina thajari. Loinana Thanos asi makoi ani gi masa oiramba yai haina su thajari adubu masi supnatagi fan theory amani. Loinana lagliba 5 November 2021 da Eternals movie release tawragani haiba confirm oire. Marvel movie series yengba nungaibagi mahau adu amuk hanna phanggadawre. Aroibada mayamna explain tawhaningba trailer lairagadi comment section da haibiramu ai sungsoi soidana explain tawnaba hotnajagi. Loinana channel asibu like share amadi subscribe tawbiduna support tawbiramu.